Kurumjare. ISTV ki pau miyang tabir bapum namakpu taramnok seri anbada maroi bapau. Malem gi mafam atai da pangthong na bagum Manipur da su wall wetland de thorong mafam kya da pangthong na kre. Tongan balup sing na sinduna poya mai thaba ning sing numit pangthok pa hau kre. Amadi Tamelong district ki Hausung circle kham thengna sothabalam da mama oiri. Pau sanong na pijari. Manipur su wall wetland de thorom parks na pangthong na kre. Sahi kya gi mamang de hauna lampel pat amasung akoi bida leriba lamsingda ichau thok liba si mahusa gi khal karak pa de ni haina haingang kendra gi MLA bire na phongdokre wapam singa si take care of water haibatim da people's awareness for national advancement sinduna lampel pat nauna water body lahinna ba sem liba mapam da pangthoki ba palan thorum da phongdoki bane Tharumaduda Department of Environment ke Junior Scientific Officer T.S. Bogen na Tharumapu oina saruga ki. Tharum gamari lainana environmentalist Dr. Is Nandiram amasung Dr. T.V. Singhana wetland gi maramda miyamna sugay na ta ki. MLA Biren makhatana aikoi masal puksel sengba watpadagi lamphel pat ki saktamasi mangsilakpani. Lamphel pata hanagumna water body lahelabadi Imphal area da tatana ising isaw gi awaba kya mayog naribasi tangkhai amadi sungsoi soidana hantan bangamgani. Lamphel policy matamamagi pat oidre yum amadi atai structure kya sajilakpasi laibak thibani. Langol Reserve Forest area da tatana lamai thaba amadi sing kokthopagi tabak chatharibasi sarkar khakta ngaiba gi mahutta akoi bedalariba miyamna su masi thingpham thoi. Langol Range asi Imphal da kundariba masing yamlaba miyoigi lungs ni haibasi miyamna kaufam thokti haiki. Tungi khallaga vision yaurga tawwa ma duga contract oriented tuiba thikagi ai sikhar kana dore si tawrda kana horni na khanbagi mami si pai tage da sigi NIT gi fencing khar ji ubirabra fencing dismaina somdong changi khaban akhoi thabak tawriba tawgudar ba khoi sincerity wale ba aduna de ngasi Manipur da ngasi gi film jilla phil par mangis maitai bangal na khoi ko thadaro wakhal khanjaro tungi wakhal khanma matam yore nana ka leba sing nana ka leba nangi nakada leba pa kari tawri kana na kai tawri gi yengo ngasi gi pana sumai na society sample law club sample law singana kana na kai tawri akhoi nakan sida watana kana na kai tawri pukhi dana kana kai tawri se yengo matam yore Amaromda all Loktak Lake area fishermen union amadi environment and human development amadi dongan balup singna punduna ngasi thanga singda community hall da wall wetland degi thoram pangthoki Thormaduda environment and human development gi president Dr. R.K. Ranjan Manipur University ki professor N.Joy na thorumapu singoina saruga ki Thorum gamadi lainana essay painting recitation amadi debating competition sing pangthoki Dr. R.K. Ranjan na phongdoki bada wetland gi area sing aikoi punna khanminnaba tangai fade pat kan bahaibasi aikoina tangai fadana tawdaba yadraba ithodang amani sibge soikiba professor Joy Kumar na Manipur gi itihas ka loktak pat ki yamna mari lainai padasi gi mangsilak liba saktam singasi ithai beres na thogan bane loktak protection act sembana kaidungai da loktak pat kan bangam loi haina phungdoki hojiki loktak si ai sai ai gor sa kai ni bodo loktak haibase loktak ai Manipur gi thawai economic angle tadi political angle tadi masih Manipur ki phajaba ane kharpuna tanda literature ba bukamuna loktak ke horgadi Tungda tongan ba category da pangthoki ba jangdam na ba singa dugi makok mathang tar ba singda mana mathum sing yan thoki Manipur State Sumanglila Council International Observation Committee on Puya Maithaba Maitain National Front Amadi All Manipur Recognized Private School Welfare Association Sindunanga Sidige Hona Sani Marfu Mari Suba Puya Maithaba Ningsing Numitpu Amuba Numit Haiduna Parks na Thorum Pangtona Kre Imphal East Imphal West Tawalamadi Bisnupur Gitongan ba School Sundasu Taurumasi Pangtoki Mapung Betorum Porum Pataleba Sacred Heart Higher Secondary School da Pangtoki Taurumasida Council of Higher Secondary Secretary Dr. Is Nabachandra Private School Development Council Thawalgi President KS Manager Committee Chief Convener Namoijum Tomba Convener RK Ibungosna
Sacred Heart Higher Secondary School ki founder Wangkem Rabi su sarwyaki tarumasiga mari lainana puya mai thabagi mayokta thauna fana lepkiba laikidraba ipa ipu singi mafamda minute ani tumina leptuna awaba phungdoki buwarigi tangkak amabulamda masigi oina khwaidagi labak thiba amamba numit amani haina wangang ki basingna phungdonaki Manipur ki khwaidagi sothaba Tamelong district ki manungda Hauksum circle na district asigi manungda khwaidagi sothaba mafam ama oidi district asigi praja singna sarkar gi mijeng changba pamahuri hiramasida aikhoi paumi gi report in puijati na khundaba Tamelong district ki Hauksum circle Manipur ki khwaidagi sothaba lamdam ama oiri circle asigi manungda Ijairong Oktang amadi Hauksum na chingba khulkya leri Hauksong Circle mamang sahida Manipur government na sakhanglaba SDC Circle amani haina laukthokrabasu ngasi phawa masagi tonganba SDC happy dabada natana office building amadi staff na chingba leitri haina handakta Tamelong ACG MLA Jang Hemlung Panmaina ISTV News ga akhana unaba mata phongdorokre Izairong se Hauksong gi SDC gi makhada leire SDC se amu last year koi honorable CM na revoke tawraga SDC lecture so SDC se music function to the office laite aduga staff laite dugi moina kungi mi so moigi grievance aingonda memorandum so pb re aduga isu higher authority koi government so pressure piraga SDC se office function to ngai ha se agi priority amane Tamelong headquarter ai constituency ma khadi koi digi remote area ne si se aduga it is mostly occupied by the Impal Ziri Lambida Leba, Nonedagi kilometer Tarahundurom, Awang Nongsupta, Hauksong Kul Fauduna Satlaga Leba, Ijarum Kuljo Lambi Asi, Kari Chatpaya Lambi Orevasu, Black Top Tobidavana, Nongju Tada, Lainang Taba, Aduga, Ningtam Tadana, Upulna Puma Mamba Lambi Oehori. Lambi Tong Patavadanatana, Ana Lang Amadi, Maitam Hongi Kutong Sabasu, Nintina Foundry. Kulasida khwaidagi wana phangwa folam ising na oiri thangna chanaba amadi nongmangi tangai phadana sijinanaba ising pipe tinglaga Hauksong khuldagi loduna sijinari khunjar singya wana gi matangda village authority gi chairman B Paurina wafam kya thamlaki anaba singsu akhoi anga pobo matamda su akhoi yam wana lay Izairong Hauksong area asida hospital se phajana laite sarkarna athoba matam sida Yam akhoi public awasi khanghan biduna koi dispensary si phajana lehanaba phajana tobina naba haina akhoi public singdi akhoi khorangdana lebini Ijairong da Kamla Yongchak Lafoi Moro amadi singna chingba mai maro marang kaina putholabasu khunja singna samda haptuna none ketel tana puthokna hona bada awaba kya mayok ngai haiba wafam bi paurina phongdorokpada natana matamatam gi oiba laina amadi angang unabana chingmada ana laengsang leitabagi khudong chadabagi matangda mai leinaba singi puning chingsilaki Ijairong sida akhoi Yongchak lai Lafoi lai Marok lai aduga akhoi Singumba lay, aduga yangang lay, aduga adun nataba atop besul yam lay. Si puto nga si ako'y lambi thong patabnina, ako'y si samburaga, sapinina, ako'y si yam muadan lay. Kendra gi MLA Jang Hemlung Palmaina Tamelong district Chawkhan Hanba haiba se mahaki angang oringai gi mangla ni haina ISTV News gi team du da phongdor phoga loina na awada passing asi matang da government taksin kare government na thawak oina pangthok langani haiba gi thaja break le haiba wafam su thamlaki hujik lambi se none digi oktan sipau se moine pam se black topping lambi di lezare so upuning da lere government also ai proposal under SPS proposal PV re atu buda moi pekhalani hai Hauksong to Oktan asi so hanna PMJSY na param ne do asi so upgradation of PMJSY so program thambiram ne khoi digi ariba lambi se Kangsup Tamelong road KT road ahina legame government also yengbige and if possible lakado prime minister application da yobiu haina khoi gi request to himne Yama Morang Tangalorina Pausandariba Richard Ranjan Ijairong Tamelong district Varata Nupi Kaktagi Ahanba Oina Linkatpa Zayoti Vidyapit Women's University Jaipurda Manipurda Laiba Lairabagi Pankai Makada Laiba Ladik Laisu Heidabi Nupi Manga Lepna Mahi Tambayagani Haina University Asigi VC Dr. Taudam Pravana Fungdokre
ngasi Manipur Press Club ta pangthokpa paumis go nabada magna opamasi fongdokladuna Dr. Prabhana Bharat ki manungda khwaidagi nauna VC oiba nupini hariba university asida mahakna haukiba chaigi November da VC oina charge puduna North East ki mahiru sing maruina nupi singbu empower tongnaba khongthang asi lokalakpani haiki University asigi founder si Limca Books of Indian Record youngest founders of a university ki manung sanduna award phangrabani phongdoki Dr. Prabhana Makhatana Fongdoki Bada Manipurda private college kaya sitharakli basi university asiga khusamnaduna community program amati certificate coursing program sing pakatuna hingat hanbangam gani Manipurdagi nupi macha mahiroi manga khangadoriba asi technical non technical natragana research oirabasu tamningba course amada tamba yagani hariba university asida mahiroi singi fee asi guardian singna ilai raina puthokpa ngamba senfamni haiki Lairikti yamda tamjaningba aduga lairajadana tamjadaba ngamjadaba ani technical do oirabasu non technical do oirabasu research program do oirabasu ado nupi masa manga khak aikoi Jyoti Vidyapit Women University na adopt tawjaba pami maramdi Jyoti Vidyapit Women University management is very much concerned about its mission women empowerment through higher education ado North East gi ahan boina Manipur sina ahan state oina student nupi macha manga khak akoi adopt tawjaraga free da lairik tamhanjaba pami Manipur Police Department gi constable law nabagi physical efficiency test thas ki tang tara dagi pangthokpa horagani hari DGP Y Joy Kumar na thadurok pachirol amada February gi tang tara amasung taramathoida Sandel district aduga taranithoi tarahumdoi dana Tamelong tara mari tara mangadana Bisnupur tara taruktagi taramapan faubuna Thawbal kundagi kunithoi faubuna Jiribam yaudana Imphal East district tang kungumtoida Jiribam subdivision kunmari dagina kuntaret faubuna Imphal West district kunipan dagina Mars ki tang amadana Churchandpur district Mars ki tang ani amasung ahumdana Senapati district amasung Mars ki tang mari amasung mangadana Ukhrul district ki candidate singi test pangthokani hari matamna ayuki pung nipan dagi hogani hari NG.SANJOY ki makhada social audit ki matang da nomagi oiba meeting kam awareness program ama hotel Imphal da pangthokre district program coordinator Imphal East na sinduna pangthokiba program aduda Imphal East ki jila parishad adaksa K Tombi DC Imphal East RK Dinesh ADM TS Guni na chingba miyoisna thormapu singoni saruga ki Imphal East project officer 1 amasung 2 gi makhada leiba staff sing DRDA gi staff Panchayat Secretary ZRS ki official sing jila parishad member amadi pradhana chingba miyoi kyana program aduda saruga ki punna miyoi chahum rom saruga kiba awareness kam meeting program aduda MGNREGS ki matau karamna miyamda hakthengna yahungadage amadi manung mapan fawba thabak paikhatkadage haibagi matangda akangai singna wangang ki MAIBAM Youth Center ki kunma thoirak subamapo kumon thorum kendra gi MLA KS Joy Kisna MAIBAM Hizam Lekai da leiba center asigi office ta pangthokre thorum asigi mari leinana MLA Joy Kisna hauzik Manipur gi yumthong khudingda nisa chabagi chang yamna wangkhalakle hiram asigi matangda leikai gi club sangsan singna haksinna lauduna nisa thingbagi khongjang sangsin haninge inkalak le banaha singi punsi kannabagi damakta miyamna asigu bathabak thorum sing sathabat tangai fadre handak Manipur sarkara drug farubagi damakta SIU muthatkiba adu assembly da pukatuna kannagani haikibaga loinana MAIBAM kendra da singi awaba leidiba asi kokannabagi damakta chairau singda water reservoir amasu athuba matamda saragani haiki development of my own simbada natana Manipurda leidiba sapang aur tunna koigi Sangchat masigi laina asne saraiba drug against to was simpan khadang kanna sansan bi wenai masing appeal to jeri Manipur drug farm nuti ke daily routine of the father partner kya no it must be only 5% of these consume 5% ko farm ne 5% farm hoye aduga without any non reason madugi usilai ba Hari bakang buku kita ini baik sekali madu semua mutat deh namu lalu madu semua kau kam deh madu potret esok takkan bukan kali wahai masih kali mutat di mana. International Year of Cooperative Kamari Lainana Lamphel Pataleba Institute of Cooperative Management Sinduna Lamphel gi akoi badangasi rally masat kre ngasi ki rally tu da tongan ba self help group kyana sarga ki NCUI gi project coordinator Zina Posangbam na phongdo ki bada
पालन थौरम असिग मरी लेना उ थाबा पेंटिंग कंपटीशन अमदी सेमिनार वर्कशॉप न चिंग क्या पांगथोक्तुना लमदम असिगी थबक फंगदब मियोइसिंगु सेंथोक लंबी लेहनबा थबक थौरम क्या पांगथोकनी हाइके मणिपुर पीस शांति पुरके हाइतारगदी अखोई पुनमक्से अखोई इसागी ओइबा संथोक लंबी लेगदबनी अदो संथोक लंबी से कदाइदे लेदोनो हारकादा अखोइना खन्म मतमदा कोऑपरेटिव सिंगसिदा अमदी सेल्फ हेल्प ग्रुप सिंग सिना इसागी थबक पिजब नत्रगदी अल्टरनेटिव अमा लेते लेरिबा कोऑपरेटिव मोमेंट सिदा पुनमक खुद समनरगा चटमिनबा अमदी लाकदोरिबा फ्यूचर यूथ सिंग अमदी व्हीकल सेक्शंस लेरिबा अखोगी व्हीकल सेक्शन दा लाइक अखोगी नुपी अंगांग सिंग पुनमक से अखोइना कोऑपरेटिव दा पुनसल लकांतदी अखोइ मैम पुनना चटमिनरदी माई पाकपा अखोगी फ्यूचर अमा अमदी शांति लेबा चौखटपा लेबाग अमा ओइगनी हौकिबा दिसंबर की तांग तरा निपान नोर एओसिदा गाड़ी न थोमलंबदगी लैखिद्रबा फ्रंटियर हाई स्कूल तौसेमगी हेडमास्टर आउंसी गानालाइगी मिसिग मतंगदा सेनबा वीआईपी की गाड़ी अमदी ड्राइवर न चिंग फादुना एक्शन दौदबगी मायोक्ता नसी सिंगमेरोंग द लेबा तांगखुल Baptist Church da wakat mipam chatakre wakat mipam aduda tangkhul katamnaw long Imphal tangkhul sanaw long Imphal tangkhul People's Organization tangkhul katamnaw long Saklong amadi tangkhul Mayor Ngana long Tribal Youth Council Manipur Rongmai Lufum amadi desamgi miyoisina sergyaki wakat mipam aduga mari lenana TKLI gi president na thodok asigi matangda Chief Minister da memorandum pisinduna taksin khrabasu ngasi fawba chenaba musing faduna action lawdaba si PND laikidrabagi imung manungda lupa lakh manga gi ex gracier pigadabani masita natana sanaba thabak ma piba amadi chenari ba driver amadi amasi police na matik saba dandi pidrabadi akan makhongjang kya sangsingani haiki to identify and name the culprits at the earliest possible time. Number 2, an ex-gracial police 5 lakhs. And number 3, to provide suitable job to the next of kin of victim. These are our major demands. And more agitation will take up until and unless our demands are met. Bodmayada Prajanung Sibasaba Mioisindagi, Saxon Bamatamoide Haina, Pasui Zilla Parisat ki member, Toksom, Sumantamaiti na Fondokre, Wapamasi, Nasi, Haina Woktaleba, Youth Cultural and Welfare Organization ki, Nimpumatwirik Suba Registration Day Celebration the Magna Fondokibani, Tormaduda, YCWO ki President N. Ibobi, Pradhan, L. Manilal Amari Ate Mioikiana, Tormadu Surgaki, Sumantana Makatana, Ipai Pusinga, Iramdama Sigidamak Tormatabak Sing, Hogalagibana Singa, Gau the Buffet, Esteta Sida, Pansite, Sinabataba Kudimak, MLA Singa, Tauduna Lede, Mark Masagi, Maiketiki, Miam Gidamak Tabak, Taunabagi Torakba, Maramna, Sarkana Packet Batabak Torum Kudimak, Braza Sing, Johanna Honagani Haiki. Equator, I was suffering share Kudimak, after Mahanzero, Mayami, Hana Tabak Togani, Yamna. Cooperation wa amasun kharap khonado apoi ai tagi madu maru oina aina khamjai MD Abdul Kalam apokpa iboton lilong usoi pokpida leba mioi asna Indian Youth Congress Committee na isu tawba I card ama pairaga huran bagi thabak sathar bagi damakta sahi taruk Manipur Pradesh Youth Congress Committee ki primary membership tagi tanthok le haina serol thadorkle Makoi batan thokpagi warebasi committee asigi President Amin Hussein Nasir Gaduna tha asigi tang kuntra mathoi da famkiba emergency meeting amana wareb lawkibani hari Food Safety and Standard Act 2006 ki makhada chananaba Polam Karbar Tauribasinga register Taunan Balokaliba Kongtangi Sarukoma Oina, Imphal Iski Oina Su February Tang Manga Fabi Manunda, designated officer Oiba, medical officer Imphal East District Pau Faudonaba, di Sinakangalagli. Numin Mangani Chubna Satagadaba Anisuba Book Fair Nasi, Works Minister Dr. K. Ratan Kumarna, Samuro Bajad Haudokre. Maya Lambi Integrated Development Organization Samuro Amadi, National Book Trust of India, New Delhi, Anina Sinduna Pangtokiba Haudopagi Tormaduda, Art and Culture Gi, Dr. K. Sobita Amadi, Manipur University Gi, Library Run, Dr. T.S. Komdon Susargaki. Dr. K. Sobita Nasatariba Lariki Mela, Si Miamna, Tanabalobi Haiki.
Minister Ratan Kumarna matamamada chanaramba conventional oiba larik ki mawong adu chawkhalakpagi matungina e-book haiba ama chanaraklabasu hanagi larik singi magun adudi mangdri mioiba kunai amadi leibak asi chawkhatpa haibasi paisa paiba lantum na lepte losing gyan gi pukai langaina lepe hariba losing asi aikoina larik tagi fangi mela asida dukan da thiba phangdaba larik kya yauri pangthokliba mela asina lamdam asida larik hainingba mioi kya da achouba kanaba piragani haiki masi akoigi knowledge haibatai knowledge leiba civilization masi karai de lepi haiba matamda masi gi losing je masi yamna akoi pukai langai thamamba madugumba kunai ama natraga leiba ama masi khwaidagi chokhatpani khwaidagi civilized oibani khwaidagi cultured oibani khwaidagi refined oibani haibna adumaina koina lonei ana masi karai dagi lai haiba matamda akoi khudingmak knowledge dagi lai knowledge dudi akoi karai dagi phangi haiba taragi akoi lai dagi phangi matamama da akoi Greek na chokholamba matamama da akoi western civilization da chokholamba se makoi da losing leiba madudagi akoi malem sida makoina akoi joy tawraga tawba ngamamba akoi losing gi manani Jiribamda Saukat Thorangi, Paikat Patabak Thorum Singh, Lalobusna, Sel Gidiman Taurupadagi, Lepkre Hardy. Hiramusiki Matanga, Jiribamda Leba Paumising Timamana, Koina Chatuna Yang Lubada, Famung Yankai Leba Hospital, Sagaliba Asi, Gitabak Thorum Singh, Lep Tuna Leramba, Tenar Kre. Garimaram Gileb Libano Highness Missing Hangbada, Tatana, Kihan Kanganba, Bom Tamzinba Amati, Sel Gidiman Mayama Taurupadagi, Lepani Haina, Fongdorakle Hardy. Numit Humni Chupna, General Film Society ki meeting makada Manipur Film Development Corporation Sinduna Palace Compound Leba Corporation Sigi Auditorium da Satharapa Marirak Suba General Film Festival Ngasilusin Kre Festival Asi Makata na Thobal District Mati Bisnupurgi District Dasu Pangtokadori Hang February Gitang Ohum da Kaksingi Indrani Hall da Amuk Hogadori Pangtokliba Festival Sigmatang da Art and Culture ki Director K. Sobitana Angang Sinda Top Topa Wakalon Amadi Makoigi Skill Singadu Kangdok Nabagi Pandam da Festival Si Pangtokpani Makatana Workshop Amadi Photography Competition na Chingbakiasu Pangtoktuna Masana Masabu Film Gilamda Kangan Nabakong Tang Kiasu Laukatkani Loinana Festival Si Chingi District Singdasu Pangtok Nabahonari Haiki Hata pada koi shoidana atau pasingi district singdasu koina punawegi tharang tokjagani Singat Kendragi MLA GS Haufuna PWD ki Chief Engineer L. Lokendro Amadi Ati Makok Tongba Engineer Singaloina Duna Mapamaduna Pakali Batabak Torum Singyang Sinkre Kongsada Dugamari Lenana Jursanpurgi Sunu Taba Kilometer Kungaturklom Sangba Lambi ki Pibam Yang Sinki Pibam Patana Leramba Lambi Du Atuba Matamda Sem Nanaba MLA na official Singda Pautak Piki Additional Chief Secretary A. Luikamna Ukrul Gi Alung Tangda LIS College Linkatna Bagidamata Foundation Stone Jungkre Christian Missionary Oina Sanglaktuna Manipur Ihan Hana Western Education Haudoklam Kiba William Pettigrew Loinabe LIS Ki Mingda Lesingama Chamapan Marfuda School Oina Linkalaba Matung Nasi College Onkat Pagi Foundation Stone Adu Additional Chief Secretary na Maikum Hangdokibani Taurumadu Mari Lenana Additional Chief Secretary na Hona Bakan Bagaloina na School Ki College Ama School Dagi College Ama Onkalak Number Thorang Yakiba Staff Singu Tagatwa Fondoki Tarumadu Loraba Matunda A. Luikamna Tribal Affairs Hill Department ki Engineer Sing Yauna Ukrul da Leba Orphanage Home Yangsin Bagaloinana Angang Sing da Firol Amadi Chana Tangaba Polam Sing Yentuklam Ki Loinana Awontang Taba Lambigi Semgaliba Dusu Yangsilam Ki Hari English ngani sumna tarada ASI launaba written test pangthokiba dugi fal lauthokna leiba bu pen da phongdoktuna hiramusigi matang da semkiba JS na thasgi tang marida ban tawgni haina lauthokiba adu home gi pamsu puriba deputy chief minister gaikhangamna atuba matamda fal haido lagani haibagi thajaba pirakpadagi bannadu matam kaktana yethokle hairi Sanapati District Manungsan Leba, Tongan Mapam Sindiki Kangalaba, Progressive Farmer, Humdra Nipaningasi, Agriculture Department, KVK Andro, Yadipokmadi Mayang, Infalgi Tongan Mapam Sinda, Tariba Polam Sing, Yang and Cray. Kongsadadu, Atamagi Makada, Department of Packet Kipane, Agriculture Director Samu Kawina, Field Exposure Visit Adu, Sanjan Tongdaleba, Department Office Mamang the Gilam Taki.
khongchat asiga mari lenana DAO Senapati M Gojena Singmisna lau singuba matamda sendong leina pangthok pangamdaba amadi thainagi ariba traditional method kya sizinaba du anoba technology kya khanganaba pandamda paikhatpani haike director Samukabuina khongchat asi makhatana mafam kya dasu pangthokhi gani haike yabato farmers in the khangana we da adu ki damakne farmers exposure visit harise Kenogi Joint Monitoring Group ki member Wamba Haukosai Lovumna Tasgitang Gungamapan the Toki Balabaktiba Todokamada Laikidababu Kenona Nuaitaba Fondoragle Organization Nangarang Mipama Pantula Bamatunda Todokadugi Matanga Yasnaba Puraknaba Honakre Lunana Laikidrabagi Mumanunda Tegnatiba Wavada Kenona Sarugyari Hari Manipur State Sumang Lila Council Sunduna Councilors Sangle Satariba Ningtam Kumai Dangasi Domton Artists Association Gilila Nasung Langi Utkre Lila Sigi Aiba Nabadib Ningtozani Aduga Director na Birjit Ngangom Bani Lila Sida Mamanga Diga Hona Sing Tamanigi Marakta Leramba Mari Adu Mayek Sin Utpadanatana Apun Magisaktam Tugai Naba Singna Regliba Singadu Masak Kangdok Naba Pauzel Piri Sugi Infinito Suba General Election Mars Tagitang Tareta Pangtolagani Haina Mairoi Lup Asina Zerol Tadorgli Zerola Duda Election Asigidamakta nomination file Taubagi Aroiba Tadik February Gitang Kungamangani Scrutinina Tang Kungatarukta Pangtokani Amadi Election Numina Mars Kitang Marini Hari Milal Giluchimba Sina Saruk Yaduna Ngasi Tobalda Leba Ahanbe Memorial Kit Center da Mipa Mama Pangtolo Bamatunda Branch Office Mahangdo Kre Tormaduda Wangang Kibasina Lamdam Asigi Mio Kudimak Mite Meg Haidri Fauba Milal na Mite Meg Sandopa Amasung Tambi Bagitabak Sangsin Gani Haiba Wapam Sing Fongdong Naki Hari Hauzik Sana Bagipau Lobise Sanabagi Pau Pijari. Hockey Manipur Sundana Kumalampak Hockey Stadium the Satariba Dr. Kanti Mukherjee Invitation Hockey Tournament ki Nasi Sanakiba Third Press ki Mesta ARC Silongna Hockey Yunan Larikembam Laikaibo Goal Tara Ani the Mighty Piduna ARC na third place ki winner Oikre. Final Mass Manipur Police Sports Club Amadi Maira Pasikong Anina Sanaragane. Manipur Veteran Cricket Association Sundana Luang Pokpa Cricket Stadium the Satariba Manipur Veteran Cricket Championship King Sanakiba Mesta Youngster Nagamapalna IWBCC Buran Humfum Doida Mighty Baby Cray. Mesta to the Youngster na over contra the wicket Taret Turaga Run Sama Merfudra score Toki Maduki Pakumda IWBCC na over contra the wicket Mapan Turaga Run Sama contra Taret score Toduna Mesta Sida Mighty Gibeni Youngster Gi Sahit Majiburna wicket Aniga Run Sama Taramari score Toduna Man of the Mesta Cray Winner the Lupa Lising Tara Aduga runners of the Lupa Lising Taret Weba Championship Asigi Hayeng Model Club Amadi Napsa Anina Sanagani Pisum the Satariba Atopa Manihar Singh Memorial Kasamtong Kendra Super Soccer Tournament King Asisanaki Bamesta Golapti Kwakatel na SKACKL Moirang Lerekpu Goal Ahum Abada Mighty Pikre. Kiamgay the Satariba Kagemba Football Tournament King Asisanaki Bamesta SBL Nongdamna KFC Kiamgay Goal Ahum Abada Mighty Pikre. Kangabuki Basu Ground Satariba Debala Memorial Cricket Tournament King Asisanaki Ba Anisuba Semi Final Mesta IM Sagul Tomana SMYDO Sapamburan Yankee Humdoida Mighty Baby Cray. Mayang Infalgi Water Sports Complex Satariba Kun Humdoidak Suba National Cano Spirit Champions King Asisanaki Batuanba events in the Mai Park representing the Education Minister M. Okendro Singh, IFCD Minister Ngamthang Hauki Parliamentary Secretary Victor Kaisingamadi MLA Fazur Rahimna Manamatum Singh Tokre Tournament Asigi closing function Tasigi Tang Marida Pang Tokani Torumba Du Hayeng February Gitang Ohumdoina Pang Tologani Hari District Youth Affairs and Sports Office Imphal East Nasinduna District Level Inter-Village Youth Central Sports Tournament Lagaba February Gitang Taramadigi Pangtolagani. Kumalampak Sports Complex the Pangtokadoriba Tournament Asi Volleyball Masanagi Oina Pangtokani Hari. Hauzik Ate Atopapau Aribam Prem Saramadagi Lobise.
Khomalapak Sports Complex Labor Sai SSG Indoor Stadium da Muay Thai Federation of India na Sinduna Sathariba second IFMA WCA Indian Muay Thai Challenge Cup ke ngasi sanakiba tongan bauching da mai pakrab sing adude 57 kg senior men's ta Manipur gi S Bobosa Maitaina Tamil Nadu gi B Dinesh Kumar bo mai thibe piduna S Bobosa Maitaina gold medal phangkhre aduga Tamil Nadu gi B Dinesh Kumar na silver medal phangkhre 67 kg junior men's category da Tamil Nadu gi S Prubosota na Manipur gi Sirkan Chang Thembo mai thibe piduna Tamil Nadu gi S Prubosota na gold medal aduga Sirkana silver medal phangkhre 57 kg junior boys ke category da Manipur gi NG.SANJOY na State Asimaki as Jimmy Singh bu mai thibe piduna Kesor na gold medal aduga as Jimmy Singh na silver medal lokre 91 kg senior men's ki category da Assam gi NG Chaudhuri na Manipur gi ai sakhangam bu mai thibe piduna NG Chaudhuri na gold medal aduga sakhangam na silver medal lokre 60 kg senior men's ki category da Manipur gi ai Chitaranjan na Tamil Nadu gi S Devasis Babu bu mai thibe piduna Chitaranjan na gold medal aduga Devasis Babu na silver medal lokre 37 kg sub junior boys ki category da Manipur gi Toijam Lamjing ba Maitai na Tamil Nadu gi P Dinesh bu Maitai piduna Lamjing bana gold medal aduga Dinesh na silver medal lokre 40 kg sub junior boys ki category da Manipur gi Diben na State Asimaki Chingkham babu Maitai piduna Diben na gold medal aduga Chingkham bana silver medal lokre 63 kg category senior men's ki category da Tamil Nadu gi Mahendra Kumar na Manipur gi Tondonba Singh bu mai thibe piduna Mahendra Kumar na gold medal aduga Tondonba Singh na silver medal lokre 40 kg sub junior girls ki category da Tamil Nadu gi Manisha na gold medal aduga state Asimaki S Sangari na silver medal lokre hayeng tongan boxing chanaduna challenge cup asi losilagani ngasino magi ainga sagi pau pizari ngasigi khwaidagi sakibagi chang degree celsius 36.2 khwaidagi ingmagi chang na degree celsius 38.8 nungsita yauba ising mandal gi chang ayukta chada 63 numidang waramda chada 38 nongjugi chang nil aroibata maruiba pau amuk hana pizari Malemgi mafam atay da pangthok na bagong ngasi Manipur da su wall wetland degi thorom mafam kya da pangthok na kre Tongan balup sing sindu na puya mai thabaning sing numit pangthok bahong na kre amadi Tamelong district e Hauksong circle kamtheng na sotabalam da mama oiri ngasigidi ISTV na pijaba paw matang sinalusin jare ngeng tabir bapum na magpu amuka hana krum jare